ꯆꯨꯖꯥꯛꯁꯦ ꯁꯤꯅ ꯅꯪꯒꯤ ꯆꯥꯅꯕꯅꯤꯀꯣ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯖꯥꯛ ꯃꯈꯣꯡꯗꯅꯦ ꯑꯗꯣ ꯍꯧꯔꯤꯕ ꯆꯨꯖꯥꯛꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯅ ꯁ꯭ꯋꯤꯠ ꯀꯣꯔꯟꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯆꯨꯖꯥꯛꯁꯦ ꯑꯗꯨ ꯌꯥꯝ ꯄꯥꯛꯅ ꯁꯟꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯌꯥꯝ ꯊꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯆꯨꯖꯥꯛꯁꯦ ꯑꯩꯈꯣꯏꯒꯤ 100ꯒꯨꯝꯕꯗꯤ ꯄꯥꯜꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯗ ꯄꯥꯜꯂꯤꯕ ꯆꯨꯖꯥꯛ ꯑꯃꯗ ꯃꯥꯒꯤ ꯄꯥꯜꯂꯤꯕ ꯆꯨꯖꯥꯛꯁꯦ ꯃꯀꯥ ꯑꯃꯗ ꯆꯨꯖꯥꯛꯁꯦ ꯃꯔꯤ ꯄꯥꯜꯂꯦꯕ ꯁꯤꯁꯦ ꯑꯃꯗ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯁꯤ ꯑꯝꯇ ꯆꯨꯖꯥꯛꯁꯤ ꯎꯅꯦ ꯆꯨꯖꯥꯛ ꯑꯃ ꯆꯨꯖꯥꯛ ꯑꯅꯤ ꯆꯨꯖꯥꯛ ꯑꯍꯨꯝ ꯑꯗꯨꯒ ꯁꯤꯗ ꯆꯨꯖꯥꯛ ꯃꯔꯤ ꯁꯤ ꯌꯦꯡꯉꯨ ꯆꯨꯖꯥꯛ ꯃꯔꯤ ꯌꯦꯡꯉꯨꯅꯦ ꯆꯨꯖꯥꯛ ꯃꯔꯤ ꯁꯤꯁꯦ ꯍꯦꯛꯈ꯭ꯔꯀꯥꯟꯗ ꯁꯤ ꯃꯊꯪ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯁ꯭ꯋꯤꯠ ꯀꯣꯔꯟꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯊꯥꯗꯦꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯨꯖꯥꯛꯁꯦ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣꯅ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯆꯨꯖꯥꯛꯁꯤꯗ ꯍꯥꯟꯅ ꯆꯨꯖꯥꯛꯁꯦ ꯃꯥꯁꯦ ꯁꯤ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯨꯖꯥꯛꯁꯦ ꯊꯤꯟꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯃꯌꯣꯟꯁꯦ ꯆꯨꯖꯥꯛꯁꯤꯒꯤ ꯃꯈꯣꯡꯗꯒꯤ ꯃꯥꯒꯤ ꯃꯀꯥꯗꯒꯤ ꯁꯨꯃꯥꯏꯅ ꯃꯌꯣꯟꯁꯦ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯃꯌꯣꯟ ꯑꯃ ꯃꯅꯥ ꯄꯥꯜꯂꯛꯏꯁꯤ ꯈꯜꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯆꯨꯖꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯌꯣꯟ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯌꯣꯟ ꯂꯥꯛꯄꯁꯤꯗ ꯑꯈꯣꯡ ꯃꯥ ꯏꯕꯥꯅꯤꯅ ꯈꯜꯂꯤꯁꯤꯅ ꯁꯤꯒꯤ ꯆꯨꯖꯥꯛꯁꯤꯗꯤ ꯆꯨꯖꯥꯛ ꯑꯣꯏꯅ ꯄꯥꯜꯂꯛꯑꯔꯣꯏ ꯃꯅꯥ ꯑꯣꯏꯅ ꯄꯥꯜꯂꯒ ꯃꯥꯡꯗꯣꯔꯦꯅ ꯆꯨꯖꯥꯛꯁꯦ ꯄꯥꯝꯕꯤꯁꯦ 100ꯒꯤ ꯃꯊꯛꯇ ꯆꯨꯖꯥꯛꯁꯦ ꯄꯥꯝꯕꯤ 100ꯒꯤ ꯃꯊꯛꯇ ꯈꯣꯡ ꯏꯕꯥꯅꯤꯁꯦ ꯌꯥꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯁꯤꯗꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯈꯔꯁꯤꯗꯤ ꯆꯨꯖꯥꯛ ꯂꯦꯝꯍꯧꯕ ꯈꯔꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟꯒ ꯇꯧꯔꯦ ꯆꯨꯖꯥꯛ ꯃꯔꯨ ꯌꯣꯟꯐꯝꯗ ꯑꯗꯨꯒ ꯃꯣꯏꯁꯨ ꯍꯥꯏꯔꯦ ꯃꯣꯏꯁꯨ ꯄꯨꯔꯥ ꯍꯥꯏꯕꯗꯤ ꯃꯣꯏ ꯆꯨꯖꯥꯛ ꯃꯔꯨ ꯌꯣꯟꯖꯕꯒꯤ ꯋꯥꯅꯤ ꯃꯣꯏꯁꯨ ꯐꯥꯝ ꯇꯧꯕ ꯃꯤ ꯅꯠꯇꯕꯅꯤ ꯃꯣꯏꯁꯨ ꯈꯪꯗꯦꯕ ꯅꯪ ꯆꯨꯖꯥꯛꯀꯤ ꯀꯩꯅꯣꯁꯤꯗꯤ ꯆꯨꯖꯥꯛꯀꯤ ꯃꯥꯏ ꯁꯥꯍꯧꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯊꯝꯃꯒ ꯌꯦꯡꯉꯣ ꯄꯥꯟꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯁꯦꯅ ꯍꯥꯏꯕꯗꯒꯤ ꯆꯨꯖꯥꯛꯁꯦ ꯁꯤꯁꯦ ꯈꯔ ꯊꯝꯕꯅꯦꯕ ꯑꯗꯨ ꯐꯖꯅ ꯄꯥꯜꯂꯛꯑꯦ ꯂꯥꯁꯇꯗꯤ ꯃꯥꯒꯤ ꯃꯌꯣꯟ ꯊꯤꯟꯗꯣꯔꯛꯏꯁꯦ ꯁꯤꯗꯒꯤ ꯆꯨꯖꯥꯛ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯈꯔꯗ ꯄ꯭ꯔꯖꯦꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯈꯨꯃꯥꯅ ꯈꯔ ꯑꯃ ꯌꯣꯜꯂꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯃꯍꯥꯎ ꯌꯦꯡꯉꯅꯤ ꯑꯗꯨꯗꯤ ꯍꯦꯛꯊꯕ ꯍꯧꯔꯁꯦ ꯆꯨꯖꯥꯛꯁꯦ ꯍꯧꯖꯤꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯨꯖꯥꯛꯁꯤꯡ ꯊꯣꯛꯇꯠꯁꯤ ꯍꯧꯖꯤꯛ ꯁꯤꯗꯤ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯃꯍꯥꯎ ꯌꯦꯡꯒꯦ ꯀꯩꯅꯣ ꯁꯤꯕꯣ ꯊꯨꯝ ꯑꯃ ꯌꯥꯝ ꯊꯨꯝꯒꯦ ꯇꯥꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯃꯥꯏ ꯒꯨꯂꯥꯗꯣ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯒꯤ ꯊꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯨꯝꯃꯤ ꯁꯤꯁꯦ 화요일이야. 근데 쌍은 뭐야? 이거 구톰제. 이거 쌍은 너무 많은데 막 튀톰해봐. 아니 지금 굴라가 짜증나 진짜. 아씨, 자꾸 톰지대 사방 놈들이. 아이 이거 뻥감 드시대. 이 다이비디스 이번 미는 싸바다 야가다 말락들이 자꾸 톰져. ꯆꯨꯖꯥꯛꯁꯦ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯥꯛꯁꯟꯅ ꯊꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯍꯤꯡꯒꯣꯜꯁꯦ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔ ꯊꯥꯁꯦ ꯂꯩꯕꯥꯛ ꯊꯣꯟꯅ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯔ ꯋꯥꯠꯂꯤꯕ ꯈꯔꯁꯦ ꯐꯖꯅ ꯁꯦꯝꯃꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯌꯥꯝ ꯐꯖꯅ ꯊꯥꯕ ꯌꯥꯔꯅꯤ ꯑꯩꯅ ꯄꯣꯠ ꯊꯥꯔꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯣꯠ ꯈꯨꯊꯥꯁꯦ ꯑꯩꯒꯤꯗꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯁꯤ ꯆꯨꯖꯥꯛꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯟꯕꯅ ꯍꯤꯡꯒꯣꯜꯁꯦ ꯄꯥꯛꯁꯟꯅ ꯊꯥꯔꯀꯥꯟꯗ ꯑꯔꯥꯛꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯆꯨꯖꯥꯛ ꯌꯣꯜꯂꯛꯏꯁꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯑꯦꯗꯅ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯂꯨꯄꯥ 100ꯒꯤ ꯆꯨꯖꯥꯛ ꯑꯩꯒꯤ ꯃꯁꯤꯡ ꯇꯧꯕꯗꯣ ꯇꯧꯔꯒ ꯃꯁꯥꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯆꯨꯖꯥꯛ ꯃꯈꯣꯡꯁꯤꯗꯤ ꯍꯦꯛꯍꯟꯒꯦ ꯈꯟꯕꯅꯦꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯊꯪꯒꯤ ꯍꯟꯗꯛꯀꯤ ꯍꯥꯏꯇꯥꯔꯦ ꯅꯕꯦꯝꯕꯔꯗ ꯄꯣꯠ ꯊꯥꯕ ꯍꯧꯕ ꯃꯇꯝꯗꯨꯗ ꯑꯂꯨꯅꯤ ꯈꯪꯗꯦ ꯇꯤꯜꯍꯧꯅꯤ ꯈꯪꯗꯦ ꯄꯥꯛꯁꯟꯅ ꯊꯥꯕ ꯃꯇꯝꯗꯨꯗ ꯇꯤꯜꯍꯧ ꯑꯣꯏꯔꯁꯨ ꯑꯂꯨ ꯑꯣꯏꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯒꯤ ꯑꯂꯨ ꯗꯔꯀꯥꯔ ꯂꯩꯔꯒꯅ ꯑꯂꯨꯁꯦ ꯈꯣꯠꯂꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯦꯖꯤ ꯑꯣꯜꯂ ꯄꯨꯖꯈꯤꯕ ꯇꯤꯜꯍꯧ ꯑꯣꯏꯔꯁꯨ ꯇꯤꯜꯍꯧꯁꯦ ꯐꯨꯛꯑꯒ ꯏꯆꯤꯟ ꯏꯅꯥꯎꯅ ꯄꯨꯖꯈꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯏꯅ ꯁꯦꯝꯒꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯆꯨꯖꯥꯛꯁꯤꯗꯤ ꯌꯥꯝ ꯊꯤ ꯍꯥꯎꯋꯦꯍꯦ ꯍꯥꯎꯕ ꯍꯥꯏꯗꯣꯏꯔꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯊꯨꯝꯕꯅ ꯑꯩ ꯀꯣꯛꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯗꯝ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯍꯦꯛꯁꯦ ꯁꯤꯁꯤꯡꯁꯦ ꯍꯦꯛꯁꯦ
ꯆꯨꯖꯥꯛ ꯑꯍꯨꯝ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯋꯥꯊꯕꯤ ꯁꯤꯒꯤ ꯑꯋꯥꯊꯕꯤꯁꯤꯅꯒ ꯍꯥꯎꯕ ꯑꯋꯥꯊꯕꯤ ꯈꯨꯍꯥꯎꯁꯤꯗꯤꯕꯀꯣ ꯆꯥꯗꯕ ꯃꯤꯅ ꯈꯪꯉꯣꯏꯕ ꯆꯥꯕ ꯃꯤ ꯈꯛꯇꯅ ꯈꯪꯅꯤ ꯁꯤꯁꯦ ꯈꯨꯍꯥꯎꯅꯦ ꯁꯤ ꯑꯋꯥꯊꯕꯤꯁꯦ ꯐꯅꯌꯥꯝꯁꯨ ꯄꯥꯜꯂꯦ ꯁꯤꯁꯦ ꯁꯤꯅ ꯂꯥꯁ ꯑꯣꯏꯔꯦ ꯑꯋꯥꯊꯕꯤꯗ ꯑꯁꯤ ꯃꯨꯟꯗꯧꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯩꯅ ꯍꯦꯛꯇꯠꯂꯦ ꯀꯩꯅꯣꯗꯤ ꯄꯥꯝꯕꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯄꯥꯁꯜꯂꯛꯀꯦ ꯇꯧꯋꯦ ꯑꯗꯨꯅ ꯁꯤ ꯍꯌꯦꯡꯒꯨꯝꯕꯗꯤ ꯆꯞ ꯆꯥꯔꯅꯤ ꯁꯤꯁꯦ ꯑꯁꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯚꯤꯌꯨꯔ ꯑꯃ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯕ꯭ꯂꯣꯛ ꯅꯝꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯍꯦꯛ ꯅꯝꯕ ꯂꯣꯏꯕꯒ ꯑꯩꯁꯦ ꯑꯩ ꯑꯉꯥꯡꯁꯦ ꯐꯠ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯑꯗꯨ ꯅꯪ ꯀꯩ ꯍꯥꯏꯔꯣ Adi. ꯀꯟꯅ ꯍꯥꯏꯔꯣ Adi. ꯑꯗꯤ ꯑꯗꯨ ꯕꯕꯥꯒꯤ ꯃꯃꯤꯡꯗꯤ Robinson. ꯃꯃꯥꯒꯤ ꯃꯃꯤꯡꯗꯤ Lina. ꯍꯤꯂꯤꯅ ꯑꯣ ꯀ꯭ꯂꯥꯁ ꯀꯌꯥꯕ One. ꯀ꯭ꯂꯥꯁ 1 ꯀꯩ ꯁ꯭ꯀꯨꯜ ꯇꯝꯕ Semua. Ini kita di mana kita semua. ꯑꯣ ꯁꯦꯝꯔꯣꯛꯇ ꯇꯝꯃꯦ ꯑꯣ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯐꯖꯅ ꯏꯟꯕ꯭ꯔꯥ ꯏꯜꯂꯤ ꯑꯗꯨꯗꯤ ꯃꯔꯝ ꯑꯣꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯂꯥꯛꯄꯗ ꯑꯩꯅ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯆꯨꯖꯥꯛ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯆꯨꯖꯥꯛ ꯆꯥꯅꯤꯡꯕꯒꯤ ꯃꯥꯒꯤ ꯑꯩꯅ ꯁꯤ ꯆꯨꯖꯥꯛ 3 ꯍꯦꯛꯑꯒ ꯄꯤꯔꯅꯤ ꯁꯤ ꯆꯨꯖꯥꯛꯁꯦ ꯁꯤꯅ ꯅꯪꯒꯤ ꯆꯥꯅꯕꯅꯤꯀꯣ ꯂꯧꯔꯣ ꯂꯨꯝꯃꯦ ꯁꯤ ꯆꯨꯖꯥꯛꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗꯅꯦ ꯃꯃꯥꯗ ꯄꯤꯔꯦꯗꯅ Mana? Kakak. ꯄꯤꯔꯦꯗꯅ Kakaknya mau pilih. ꯀꯀꯥꯒꯤ ꯑꯃ ꯄꯤꯔꯅꯤꯗꯅ Abe magi. ꯑꯝꯕꯩ ꯃꯒꯤ ꯅꯪꯒꯤ ꯇꯧꯔꯦꯗꯅ ꯐꯨꯠꯂꯦꯗꯅ ꯑꯗꯨꯒ ꯆꯥꯒꯗꯕ ꯀꯣ ꯃꯔꯝ ꯃꯨꯛꯀꯗꯕꯅꯤꯀꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤꯀꯣ ꯑꯗꯤ ꯀꯟ ꯄꯥꯒꯗꯕꯅꯤꯀꯣ Narang tuh lah yang pai. ꯑꯗꯤ ꯂꯥꯏ ꯌꯥꯝ ꯄꯥꯏꯌꯦ ꯑꯣ ꯃꯔꯝ ꯑꯣꯏ ꯑꯗꯣ ꯃꯊꯪꯗꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯅꯝꯃꯁꯤꯀꯣ Hoi. ꯅꯪ ꯑꯣꯛ ꯆꯥꯒꯦ ꯍꯥꯏꯕꯗꯣ Hoi. ꯑꯣꯛ ꯐꯖꯅ ꯊꯣꯡꯉꯒꯅꯦ ꯑꯣꯛ ꯑꯣꯏꯅ ꯆꯥꯗꯔꯁꯤꯀꯣ Hoi. ꯑꯣꯀꯦ Hoi. 이치나오 ꯃꯌꯥꯝꯒꯤꯗꯃꯛꯇ 시기 수작세 이치나오 ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯈꯥ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ 이치나오 ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯐꯨꯠꯂꯀꯥꯟꯗ ꯃꯥꯏ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦꯁꯤ ꯌꯦꯡꯁꯤ sila lagi Manipur chujak sih gitu, mai keno khara kena ye, mai texture je khara kena ye. Aku gini Manipur chujak sih na mau kumai tau gitu na. Oke, senam lau ya gua, mai senam lau dia ba. Oke, mai senam dry yang taba, Manipur chujak nam senam lau ba. Ado, thumba budi mana heli, aduh tahu jo ayu ina. Mahal je, kau Manipur chujak na, chujak ye.
ꯆꯨꯖꯥꯛꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯊꯨꯝꯅ ꯊꯨꯝꯕ ꯌꯥꯝꯅ ꯆꯥꯗꯗꯤ ꯊꯨꯝꯕ 하우디 거기 만ipuri chujak nam sinkhele so manipuri chujak nam tana compare tawba yaba ꯆꯨꯖꯥꯛꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯂꯣꯏꯅ ꯆꯥꯕꯗꯤ ꯆꯥꯔꯣꯏ ꯆꯨꯖꯥꯛ ꯑꯅꯤꯗꯤ ꯆꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯆꯨꯖꯥꯛꯀ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯆꯨꯖꯥꯛꯁꯤꯒ ꯊꯨꯝꯕꯗꯤ ꯃꯄꯥꯟꯒꯤ ꯆꯨꯖꯥꯛꯁꯤꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯨꯖꯥꯛꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯆꯨꯖꯥꯛꯀꯤ ꯃꯍꯥꯎ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜꯒꯤ ꯄ꯭ꯔꯗꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯂꯣꯀꯦꯜ ꯄ꯭ꯔꯗꯛꯇꯨꯅ ꯍꯦꯜꯂꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ